Achikpa ahing amada thong thilakpada adomna kana oirabano haina khanduna thong hek hanguba targadi adomgi punsi adu ahongba amadi leiragani nupa nupi pikliba angangsing train singda namfuda tonghangani maduga makhoi sing adu kadai da chatlibano haiba adu masana khangjaroi adubu masi makhoina adum illaga chatpa takhi masini tragic oiba story ama Latvia hariba laibak asidagi samjaraba misam miyam ama mass deportation tawduna unna famjillaba inglaba Siberia gi mafam sing aduda Mangkhiba gi wari aduna ngasigi video asidi historical education gi oina semjabani aikhoida kaudana ba amadi tung koina masi ningsinglaga leihonaba Prithvi gi ahanba lanjau asi loiraba matungda Latvia asi 1918 da maning makha tamba country ama oikhi Latvia gi masagi government culture amadi education system asi leijaki Lomi singi masa masagi lofam sing leirammi sanaba marang kairammi aduga cities kaya haibadi Riga gumba asisu modern European centers oirammi adubu masi peaceful oinadi kuina sangna leiba asi ngamlamde 1939 da Europe na second world war gi damakta sems haringai matam adudagi powerful oiraba countries ani haibadi Adolf Hitler na luchingba Nazi Germany amadi Joseph Stalin na luchingba Soviet Union hariba country ani sina secret agreement Molotov-Ribbentrop Pact asi sign taunakhi officially oina masigi pact asina country ani gi marakta promise ama taunakhi madudi laibak ani asi amaga attack taunaroi haina yanakhi adum oinamak makhoi ani asina east thangba Europe ki region asi makhoi ani gi marakta ani thokna yenthokpa asi pamlammi masigi hidden plan asigi matung inna Poland hariba laibak asi ani thokpa Baltic countries sing oiriba haibadi Latvia, Lithuania amadi Estonia hariba countries sing asisu Soviet ki makhada thamba haiba asisu yauki masina takpadi Germany amadi Soviet ki leader ani asina east thangba Europe ki region gi map asibu yengduna masigi area asina nangini aduga masigi area asina aigini haiduna yenthokna buga chap manai Matawasum tauna Germany na Poland asi west lomdagi attack tawki aduga Soviet Union na east lomdagi attack tawki asumna Poland asi ani thokna thugaiki masiga chap manaba mawongda Russia gi manakta leiriba apikpa Baltic countries sing haibadi Latvia, Lithuania amadi Estonia na Soviet Union na control tawgadaba leibakni haiduna mark tawraga thamki masina takpadi Germany na Baltic countries sing Latvia, Lithuania, Estonia hariba countries sing asida interfere tawba yadaba amadi Soviet Union nadi hariba leibak sing asida tawningbata tawba yaba army sing asisu leihenba yaba haiba asini matawasum tawna Soviet Union na hek paisin khibadagi Latvia da leiramba European countries singi power of protection adasu mangkhi masigi matungda ikui kuidana Soviet ki lanmi sing aduna 1940 da Latvia da lan tawduna ningchamba manghanduna lawshinkhi 1940 da Soviet ki lanmi singna Latvia asi hek lawshinkhiba matungdagidi Latvia asi Soviet Union na control tawkhiduna communist satpa leibak ama oirakhi Soviet ki government na hanna leijaramba society amasung economy da ahongba purakpa pamkhi masidagi business sing nationalize tawkhi haibadi sub factories amadi company sing asi hanadi private owners singi oirammi adubu Soviet na hek lawshinkhaba matungdagidi government na khudimak asi full control tawraga thamki masida owners singi property mangki amasung factories amadi shop sing asi state ki oikhi yamna live example ama haiba targadi aigi family na generation kayagi oina bakery dukan ama hangli haina khallasi adubu nationalization hek tawrubadagi aigi oijaramba adu khudakta government gi oiba property oigadawribani aduga amaromda law yamna uba lawmi sing asibu ina khunba paisa paibani haina lawrammi adubu masi Soviet ki ideology na masibu yamna khudong thiba oina urammi maramaduna lam sing adu namfuda lawshilammi farm sing asibu collective farming oina onthoklammi farming family sing asigi oiba hingbagi lambi adu manglammi aduga amana Latvia da leiriba oja sing officer sing amadi intellectual khudimak asi Soviet na yeknaba ama oina lawki khanki masigi maramdi Soviet ki authority sing aduna asigumba miyoi kaya asina samjaraba miyoi sing asibu insin khigani lawsing gyan pi khini haina pakhatjarami kirami masida army officers government ki workers sing writers
lawyers amadi lairik laisu hairaba mioi kaya amasu yauri asigi maramdi Latvia asibu maning makha tamba phangnaba honabada hairiba masigi lairik laisu hairaba hai singlaba mioi singasina praja singasida support tawkhini mato asum tawna makhoina support tawkhiba targadi makhoida inspire tawkhiduna resistance haibadi Soviet ki mayokta yaningdaba pendaba kaya ama phongdorakani haina ki mato asum tawna makhoi gumba kaya ama proof amata yaudana enemies of the state haina maral kaya ama sibiki mato asum tawna society aduda akibana pik thanki praja singna kiba hengalakhi masigi maramdi Ahing athengmada Soviet ki mayokta ngangluba chairuba khudimang asi arrest tawba hengalakhi masigi mahina mathangda kanabu amuk phabikigani haiba khangba ngamlamde families sing aduna makhoi masen asi phongna wari asi sanakhide mi singi marakta leiba thajanabagi sang asi hantharakhi asum tawna 1941 gi June gi tang 13 da ihan hanba oina mass deportation asi thoki numit asigi ahing asimaktada imung kaya amagi thongjinda security force kaya ama thunglakhi aduga family sing asigi mioi singadu minute amagi manungda pochai pek asi tawbu loisilu haina order thoki aduga mioi kaya amana trial amata tawdana accused ni haina maral siki masigi single operation asida Latvia da mioi sing 15 deported tawki masigi matungda family singadu railway station da separate tawbiki nupa singna prisoner camp singda thamki aduga nupi angang singna overcrowded oiraba cattle wagon singda tonghanki aduga train aduna is haibadi nongpok changbada thauki adubu masi Siberia hairiba Russia gi khwaidagi ingba mafam asida matau kamdauna leiki haiba asi amuk khangminasi train aduna tapna asum sanglaba lambi adu nimit kaya ama saigol kaya ama lalaga lakpa adu mamai thangda Siberia asi yaurakhi aduga wooden cattle wagons asigi manungda miwei sama hena tonglibani maduda seats yaude bed leite ayingba floor aduda famlibani apikpa thongnau sing aduna iron bar singna khumjilli masida piriba chanaba asisu non existent oi karigumba kanda bread machet ama phauba makhoi masen gi marakta jenaraga saminakhi ising marang kaide angang sing adu phauba aram khorang mana kapki aduga train aduna lapna islomda satkhibana weather adu ingba asi asum hengalakhi ahingi matamda asuki matik ingba haibadu oikhi miya madu afaba phiron sing aduna kupsinduna makhoigi macha sing adubu ayingba nungsitagi ngakthoknaba konsin birami adubu laibak thibadi masidagi narakpadagi laina sing adu asum sandorakhi medicine amadi doctor sing asi leitabana fever amadi asonba sing asi yamna thunamak masing asi hengalakhi madugi sumathakta ahal oiraba passenger singadu masa jamna suksenki amadi makhoi singadu lepa phauba asi ngamlakhide aduga train aduna thauringaida imung amagi mioi sing sibada makhoi singadu yengmanatana upai amata leikhide adubu train aduna khamlaba matamadu dasu makhoigi awabadi khakloikhide aduga amaromda deportation aduna leinaba proper towns amata leiramde leiche manadaba hingmada khudongsadaba awaba mafam singadu oirammi deportation aduna small wooden barracks singda leirammi masisu mi yamna leiba room sing oirammi thongnau sing adu teklammi asuki matik ingmana mai amadi sara thaknabasu amata marang kairamde nupi amadi nupa sing namfuda pung kaya ama thabak suhallammi makoi sing asibu u kakhallammi kom tawhallammi mine singda thabak suhallammi ayingba mafamda phawba makoi sing adu awaba sing adu khanglammi aduga amana matam madu winter gi yamna ayingba matam oibana matam madu gi oina temperature asi -40 degree celsius ki makhada oirammi miwai sing aduna mapal hek thokpada sorhonba nungairamde khongkhut sing adu ingmanbana yamna pangsilammi makhoina ahanba oina leikhiba winter ama oibanasu henna masida kari tawgani haibadasu amata khanglamde ahal sing amadi angang sing sak lamba asi khangba ngamlamde yamna warammi yamna su ingmana khangba asi ngamlamde matawasum tawna masigi saithengna miwai kaya ama siba haurakhi masidagi siraba miwai sing adu unmarakta isam samna mak tawrga thamki phumjillammi aduga amaromda Latvia da leihoba imung manungi miwai sing aduna train tongduna chatkhiba miwai sing aduna tangna tharakpa sithi sing adu halakpa ngaikhi matawasum tawna tha amadagi tha ama sahi amadagi sahi ama asum haujinki makhoina Siberia da chatkhiba miwai sing adu sirabra natragana hinglibra haibasi phawba khangjakhide
अदुगा पनबे याबा अमना 1939 दा नाजी जर्मनी अमदी सोवियत यूनियन अनि असिना मखोय अनि असि खतनरवै हाइना पेक अमा साइन तौनखि मसिगी एग्रीमेंट असि साइन तौरे हाइबा तारगसु मखोय अनिगी मरक्ता थाजनबदि लैरमदे एडोल्फ हिटलर की लॉन्ग टर्म प्लान असिदी जर्मनी की ईस्टवर्ड लोमदा संदोकपा अदुगा सोवियत की लैंड सिंग असि लौसिंदुना रिसोर्स अमदी पावर सिंग असि पाइसिनबनी अदुना जर्मनी अमदी सोवियत अनिगी मरक्ता लैरिबा पीस असि मतम खरा खक्तगी ओइरम्मी असुम तौना 1941 की जून की तांग 22 दा सडन अटैक अमा तौरम्मी जर्मनीना वार्निंग अमता पीदबिदा ऑपरेशन बारबारोसा कौबा मैसिव मिलिटरी ऑपरेशन अमा चथरम्मी जर्मन की लानमी मिलियन कया अमा ngमखै फाउरगा लाखी टैंक एयरक्राफ्ट लिसिंग कया अमा अमुक्तदा अटैक तौखी असिना ख्वाइदगी चावबा इन्वेजन अमा हिस्ट्रीदा ओइहौखी मसिदा सोवियत यूनियन दी असुकी मतिक अंगकपा फाउखी मसिगी मतमदा सोवियत यूनियन ना लेटविया असि लौसिनखिबा मतमनी जर्मनीना लांदारकपा मतमदा जर्मन की लानमीसिंग अदुना सोवियत की लानमीसिंग अदुबु लाइना तांथोकपा असि ngमखि असुम तौना लेटविया असि वार जोन अमा ओंथोकी कंट्री असि अमुक अनौबा कंट्री अमना खुदुम चनखि हाइबदि जर्मन ना अमुक लौसिनखि असुम तौना लेटविया असि जायन पावर अनिगी बैटल फील्ड अमा ओइना ओइरम्मी अदुबु होंगबो लैजबा अमा हाइरगदि डिपोर्टेड पीपल सिंग अदुगी लाइफ असिनी वार असि हौख्रबसु लेटवियन सिंगदी साइबेरिया की अराप मफम सिंगदा सोवियत की कनानसु खंगनद्रबा टेरिटोरीदा थाबिरिबनी साइबेरिया दा लैरिबा मियोय सिंग अदुदी प्रिजनर्स ngakतनी नमफुदा थबक सुहनबा पुरकबा वर्कर सिंगनी सोवियत की गवर्नमेंट ना मखोय सिंग असिबु थादोकलमदे अदुना लेटवियाना रूलर्स अमुक होंखि मरक असिदसु डिपोर्टेड फैमिली सिंग अदु अदुम साइबेरिया दा लैरि मसिगी मतुंग तारकपदा 1949 की मार्च की तांग 15 दा अनिसुबा सेकेंड मास डिपोर्टेशन असि तौखि असुम तौना पृथ्वी की अनिसुबा लांजाव असि लोइरबा मतुंगदा खना चैनबा कया असि लेपख्रबा मतुंगदसु लेटविया दा पीसती अदुमक हलखिदे सोवियत ना अमुक हन्ना लेटविया असि अमुक कंट्रोल तौखि लेटवियन कया अमनदी मखोयगी पुंसी असे तपना तपना नॉर्मल दा अमुक हंजलकनी हाइना खनखि अदुबु अनौबा पॉलिसी अमना अहोंगबा अमगा अमुक पुरखि सोवियत की गवर्नमेंट ना कलेक्टिवाइजेशन कौबा रीऑर्गेनाइज एग्रीकल्चर असि हौदोकपा पामखि मसिना हाइबदी प्राइवेट फार्म सिंग असि लैररोय लैंड अमदी एनिमल सिंग असि स्टेट की लोइना मपु असि ओइरगनी हाइबनी फार्मर सिंगना कलेक्टिव फार्म सिंगदा पुन्ना थबक असि सुहनगनी अदुबु सही कयागी वारीदा लेटवियागी लौमी सिंगी ओइना लैंड सिंग असि सुमनगी प्रॉपर्टी अमा ओइना लौदे अदुबु मखोयगी फैमिली अमगी जेनरेशन गुमना लौरिबनी मरम असिना लौमी खरदी मसिगी पॉलिसी असिबु यानिंगलमदे मतौ असुम तौना मसिगी पॉलिसी असिबु नमफुदा फॉलो तौनबगिदमक्ता अमुक हन्ना अनिसुबा मास डिपोर्टेशन असि तौनबा प्लान तौखि 1949 की मार्च की तांग 15 दा नोंगांद्रिङैदा सिक्योरिटी ऑफिसर सिंग अदु खुंगंग सिंग अदुदा युम युमदा अमुक यौसिलखि मसिगी सिन असिमक अहानबा डिपोर्टेशन हाइबदी ममांगदा सही निपान की ममांगदा थोखिबा उखरबा अदुगा चप मानै मसिदा सिक्योरिटी फोर्स सिंग अदुना अहौबा मखोलना थोंग थिनखि फैमिली की मियोय सिंग अदु खंगप्रेक खंगदुना हौगतनरखि अदुगा मिनट खरगी मनुंगदा पोचै सिंग अदु पैक तौबो लोइसिलु हाइदुना ऑर्डर पीखि मसिदा सोवियत की पॉलिसी सिंग असिबु फॉलो तौदबा मियोय सिंग अदुबुना मराल कया अमा पिसिंदुना ट्रायल अमता तौदना पुखिरम्मी मसिगी मतुंग तारकपदा सौराकना मियोय लिसिंग निफुनि थोय हेनबा असि नुमित खरनि सिगी मनुंगदा डिपोर्टेड तौखि अहिंग अमदा खुंताक लानसिबगा चप मानखि अदुगा अमना मखोयना पुरिबा मियोय सिंग अदु अयामना लौ लैबा लौमी सिंग हाइबदी कलेक्टिवाइजेशन असिबु यानिंगदबनी हाइना सिंगनबा इमुंग मनुंग सिंग अमसुंग politically thajaba yadaba miyoy sing ngakani aduga masi deported tawraba miyoy sing adugi marakta nupi angang na masing asi helammi masigi maramdi nupa ayamadi war gi matamda hatkhiba phakhraba amadi displace tawkhraba ngaktani masida thamoi sokpa ama haiba targadi karisu khangjadriba angang sing adudi makhoi gi parents sing da consilaga leikhi tasengbadi masi namfuda sena khainabaga chap manakhi ट्रेन दा सिक्योरिटी फोर्स सिंग अदुना नमफुदा इनसिनखिबा मतम अदुदा करी मरंगि तमक्ता मखोयगी मयु मदु थादोकलगा लाखिबनो हाइबा फावबा असि
मखोइदि खंजबा नत्ते अदुगा मयामसु ngasai wari asibu tabada kari maramgidamakta minungsi laitana मखोइसिंग असिबु deportation asi tawribano haibasi soidanamaki khangdingba asi phauramgani deportation tawbagi khwaidagi maru oiba मखोइगी pandam ama haiba taragadi resistance asi lauthokhtuna akiba leihanduna लौमी सिंगदा सोवियत की कंट्रोल अमदी पॉलिसी असिबु नमफुदा फॉलो तोहनबा असिनी मरम असिना deportation असि असुकी मति कानब अदु फंखी deportation लोयरबा मतुंगदा कलेक्टिवाइजेशन असि यामना थुनमक सांदोखी मसिकी मरमदी ममांगदा प्रजा सिंगना पामदबा यारमदबा अदु हौजिक्ति मखोय असि मखोयना पामद्रे मखोयना याद्रे हाइबा असि उटपा अदु अकीबा फाउखी 1953 दा पावरफुल ओइरिबा सोवियत की लीडर जोसेफ स्टालिन असि सीखी महाक सीखीबदगी तपना तपना अहोंगबा कया अमा सोवियत ता पुरखी सोवियत की गवर्नमेंट ना ममांगदा सतनारंबा हर्ष ओइबा पॉलिसी कया अमा थिंगजिनबा होखी साइबेरिया दा सही कया अमा वाना खांगलंबा अदु लेटविया दा अमुक हलकपा याबगी खुदोंगचाबा सिसु फंखी साइबेरिया गी सर्वाइवर सिंगिदी मसी मंगलान अमनी अदुबु रियलिटी दी पुरा मसी तोंगानबा अमा ओइरमी साइबेरिया दा डिपोर्ट तौरुरबा मियोइ सिंग अदुना हलकपदा मखोइगी मयुम सिंग अदु सखंगदबा मियोइ सिंगना लैसिलम्मी अदुगा मखोइगी फार्म सिंग अदु स्टेटना लौसिलम्मी मखोइगी पर्सनल ओइबा बिलोंगिंग फाउबा हेक लौबीखी मखोइ अयाम्बा लेफम अमत लैखिदे करिसु लैतना हिंगबा असि ताखी मखोइना सही कयागी मतुंगदा हलकपदा कंट्री अदुगा मखोइगा फेमिलियर ओइबा असि ngamlamde मखोइना साइबेरियादगी हलकलबा मतुंगदा फाउबा मखोइगी फ्रीडम अदु लैरमदे deportation asi satlubada thengnarakiba warising saba amadi soviet ki rule gi matangda pendaba phongtokpa sisu yamna dangerous oirami praja singna makhoina tawriba job sing adu mangadra natragana karigumba makhoina government gi mayokta wa khara hairuba targadi makhoi sing adu bu amuk hanna authority sing aduna deportation asi amuk thabi gadra hainasu akiba singnaba kaya amasu phaurammi मसी करीगुम्बा कांदा फैमिली सिंग अदु वरी सनबा फाउबदा लोनना चिरोन तौना सानरमी अंगांग सिंगदा फाउबा मसी ताहलमदे मखोइगी मेमोरी सिंग अदु वरी पुंबा सीक्रेट ओइना थमखी सही कया अमा चुकपा सर्वाइवर सिंग अदुगी अवाबा लोसिलगा थमखी फोटोग्राफ सिंग अदु हिडन ओइना थमलमी अहिंगी मतमदा खक्तमक वरी असि लेनरमी अंगांग सिंगी वखलदा करीगुम्बा खुदोंग थीबा अमा थोखरे हाइबा असि खलम्मी अदुबु details oina di khangdana adumak leirami maramashina masigi wari asigi silent oina sahi kaya ama haibadi 1950s 1960s 1970s 1980s phauba asi adumak leikhi masigi tragedy asi public history oina di leite adubu masi family memories oina adumak sahi supa oina leikhi sahi yankhairom gi maya asi latvia asi soviet ki control makhada leirami 1980s ki loiramdai matamda Eastern Europe da ahong bakaya malaki praja singna freedom truth amadi makhoi history adubu oftenly oina ningsing naba demand tauki masida peaceful oiba protest kaya ama nongmagi asum saukhalaki praja singna national song sakpa horaki makhoi liraba flag kaya ama sizinaba adu horaki aduga sahi lisang sitpa ama deportation matamda thengnakhiba awaba kaya ama losillaga lakhiba adu nahuna amuk phongna wa kaya ama ngang bahuraki aduga masi mamai thangda 1991 da Soviet Union asi collapse oikhibadagi Latvia gi maning makha tamba adu phangki ihan hanba oina Latvia da thengnakhiba deportation gi wari free da akiba leitana ngangnaba adu hauraki aduga Siberia da sikhraba sing adu busu ikai khumnaba adu utkhi ngasidi Latvia ki society da remembrance haibasi yamna maru oiba saruk ama oiri kaungamdraba numit ani haibadi 1941 gi June gi tang 13 asibuna ahanba mass deportation aduga 1949 gi March gi tang 15 asibuna ani suba mass deportation oina launakhi sahi kudingi oina masigi numit asina lakpada candle sing adu thangani memorial da laikatkani victim sing asigi maming asi launa pathoi akiba asibu silence na mahut sinki aronba thabak singna memory oikhi Latvia country asigi tongan ba mafam khudimakta monument sing amadi museum khudimakta deportation gi wari kaya ama liri hanagi railway station sing deportation site sing asi ningsing khudam oikhi haurakliba angang singda
ningsinghanduna freedom asi leikhidraba matam adudagi wari asi ningsinghalli wari pumba asi school da college da deportation gi history kaya ama takpi ki hojik phawbada families kaya amana archives amadi record sing asi thizilli makhoi gi family gi mangkhraba history karamna sikhiba burial place sing asi thizinduna reconnect tawna bakan hotnari mataw asum tawna deportation gi thodok asi hojikti arwanba memory oidre Latvia gi national identity oiri masina praja singda maning makha tamba asi mangbana kayam sathiba aikoina freedom asi ngak senbibagi kanaba pass adu amuk hanna yengduna ningsingba asina future da thengnagadoriba awaba kaya asi mayoknaba asi ngamhalli masi mayak singna utpa ngamli aduna deportation asi political events amadi natte masi human survival gi warini resilience tagi thokhiba thodok adu utli history na freedom asi leitabagi mangzaba amadi pass asi ningsingbagi kanaba adu aikhoida khanghalli